Chatliba March tha asigi tang taramari gi ahing nongyai da churakhiba akanba nongju marakta sitkhiba nonglai nungshit amana Imphal East District ki lamlai kendra gi manung chanba Yourbung Khunou gi imung kaya gi yum humdokhibadagi kunja sing awaba kudongchadaba kaya mayoknakre. Pawasi fangbada lamlai kendra da mamangdasu Congress Party gi mirep oiduna lakhiba social worker Achoibam Deben na mahaki kangbu galoinena changsinduna awaba taraba imung sing adugi mateng pangduna nonglai nungsitna sokhalaba yum kaya adu amuk saba ngamnaba achoba mateng pangkhre. Miyam gi awana taraba matamda hauziki MLA oiriba khongbandabam Ibomcha amasung mamangda lamlai kendra sigi mihit oiramba Khetrimayum Birenna karigumba makhalgi mateng amata toramba leite masimakti yamna laibak thibani haina Debenna fongdorakli. Nonglai nungsitna mayum humdokhibadagi awaba taraba imung sing asigidamak kendra sigi MLA oiriba Ibomchana yengsinfam thokpani mateng pangfam thokpani adubu Makuta sakti paire matagum lairaba miyambu thawoidriba asidi matamna wayal cherak pirakani dharma laitaba khudingmak laigi wayal mayoknaba tabani haina Devenna fongdokhi. Lejariba mafam se lamlai kendrigi manung channa leiba koigi Yourbung Khunou hariba jaga sini yamna nungaitaba thogdo ama haitare ngara nungdang tang 13 gi ahing nuyaida akanba nonglai nungsitna maram oiraga koi sida leiriba yumse humtok loigrabade ado moisi leibam sabam leitabadagi akoigi sida leibiriba akoigi lamlai block congress committee gi kamri kanguna leibo worker kanguna masa gi angamba wa putoktana tractor putoktana leiba putoktana hariba jaga se koi samjalaga magi tangai phadaba nunglai nungsino khumko khopna maram oiraga leibam sabam leitabaje masi akoigi worker kanguna magi angamba pasa khaigatnaraga hariba jaga ji semba sabagi mamini lejerise aduna lengakta ina haijaningbadi sumaina masagi mayum makai yamna jugo chadan leibaje masije akoigi yumsaron pidaba khara paisa rungsaye khara paiba sanga leiba mini yumsaro het phangba laiba yumsaro hel phangdaba masigi system je kuina chanarakpa masi yaragadi amuta muthatlaga laira bagida makta pibi scheme je masi chapchana laira bajindi scheme nganje haibu wafam je atak nongna akoigi sa anoba sem lakpa anoba semjuna amutang yeng changbiraga haiba yumaje amutang di magi scheme haitar yumsaro scheme do modu PBU haiba wafam se masigi press media gi kuthangda yam thamoi singna phongdam